KUKI SINGNA INDIGENOUS AMADI ANCESTRAL LAND HAINA PLAMDAM SIDA PANPHAM THOKTE KRAIBO CHAWANG KUKI SINGNA KAIDAUNUNGDA INDIGENOUS AMADI ANCESTRAL LAND HAINA LAMDAM SIDA PANPHAM THOKTE HAINA NSCNZPRN gi Member of Collective Leadership ki Wangangloi KRAIBO CHAWANGNA PHUNGDOKRE All Naga Student Association Manipur Amadi Chandel Naga CSO Singapore laga pangthokiba Humputara Mapan Suba Naga Independence Day Celebration Gamari Lenena Wapam Singa Si KRAIBO CHAWANGNA Wapam Sing the Phungdokibani Sanden District Headquarters Leba Chamdel Christian Bileski District Sport Complex the Pangthokiba Tauram Sida NSC NGPRN ge Member of Collective Leadership Punimau TS Tumpa Angnangam Makunga Retired Major Johnny T Dilbung KRAIBO CHAWANG UNC ge Vice President and Golmai Pausana Chingba Kayana Tauram Sida Sarugyake Tauram Sida Nagagi Tongan Balup Amadi Mahairoi Singi Contingent Singna Sarugyaduna Mass Pass Pangtoke KRAIBO CHAWANG na makata na haikibada KUKI SINGNA Manipur lakiba se British na palingi matamda khuyek pinakiba Treaty of Yandabu ge matungdagini hariba thaudok adudi ngarang khakta thokiba thaudok kumbani KUKI SINGNA khundariba singi khulpumnamak nagagi lamngaktani asigumba lamchingda makhoina karigumba thabak ama tauge hairabadi lam adugi mapugi ayaba lawgadabani hanagi khul amaga faunaba lambi leibadu pakthok chawthoklaga makhoigi ming ama thonba haibasi kaidanungda yaroidaba wafam HAINA Sufungdoki. He Laksin Bada refugee Kuntaruk Sire. Italy Kha Thangba Sarukta Leba Lampedusa Itata he ani Laksin Badage refugee Kuntaruk Sekre Hari. United Agency na Phungdorak Pawarol Amada he Laksin Bagi Tagdok Adu the Yam Laba refugees Sing Tiba Kang the Bagalonana Mikan Bagi Tabak Makata na Satari Hari Mikan Bagi Tabak Satabas Sing na Phungdorak Pagi Matung Inna he Laksin Badu the Yaukiba Miyoi Humpudi Kanbangam Le Hari Miyoi Humpugi Manungda Maridi Nupi Sing Hari Italian Red Cross na Phungdorak Pagi Matung Inna Kanbangam Laba Miyoi Sing Adu Lambe Jushagi Samudrama Panda take the kite and a pusilak pagangam krehari UN International Organization for Migration at Hamlak Pawarol Amagimatung Inna Laksin Kraba hi ani aduda punna miway Marfutara mga tunguna lak sat kibani hairi Kumjali singani kunitoy da pangthokiba Manipur SINGNA makhl dasu bot HURANKHI HAIBAGI KHUDAM PHANGL Megachandra Kumjali singani kunitoy da pangthokiba Manipur Legislative SINGNA taragani toy suba mikhalda aranba kaya tawguna bot HURANBAGI thabak sing chathaki HAIBAGI KHUDAM PHANGL haiduna BJP lengak lakpadagi asigumba huran sinthi tawbagi thabak asi mafam khudimakta leibagi phibam thengnare haina Congress President K Megachandra na BJP da onsinduna maral sikre wafama singa si AICC ke poktak matungina Congress lusingba amasung Sabagi opposition leader Rahul Gandhi na tha asigi tareta bot huran baga marilena na pangthokiba paugi mifam adugi video Congress baban da su amuk hana utpagalona na paumi sing da phungdokibani mahak na hai Karnataka gi Mahadevpur SINGNA Sita aranba bot mayam hapsinduna Lok Sabha mikhalda BJP na manipulate tawkibaga loinana Maharashtra da su election commission ga lautuna duna BJP na power pairaki haiduna Rahul Gandhi na phongdokraba matungda Manipur gi komjali singani kunithoi gas lambi mikhalda su aranba kaya chachakhibra haibagi thajaba yaba khudam khara phangle haiki Manipur gi mafam khara da maru oina constituency amada mihoi lising taruk taret Rom aranba voter oibagi phibanga loinana mi amakhakna polling station kya bot thada khibagi khudam khara phangbagam lei thawong asigi matangda party na sukopna thijinba haure aduga athuba matamda miyamda puthoklagani haike Congress na taliba full electronic voter list adu ECI na athuba matamda pigadabani masigi matengna aranba chathaki chathade haibadu chapchana khangdokpa ngamgani loinana polling station khudingmaki CCTV footage su phangangadabani CCTV footage aduda bot thada banumita su loikrabadi bothada banumitu loikrabadi kari kana gadori bano haina su hangke BJP na ECI bu political gi khulai amma oina sijinari base laibak thibani haiduna Manipur da su mikhal chathabada aranba singi matangda athuba matamda makhata na thijinduna asengba ama khanganduna miyamda putoklagani voter kaya lana hapchinduna mikhalda aranba tawba amadi bot huranba gi thabak kaya chatharakpana maram oiraga matik saba legislature amadi miyamgi mihus sing khanba ngamdabadagi ngasi Manipur da irang tholak oiragani haina suphungdoke mifam aduda BJP amadi ECI asi sel mayek amagi mamai aniga manabagi phibamda leibanina makoi asi amatani haina lobo yare ngasi lebak amadi constitution gi makhada leiriba commission amadi institution singe ningtamba leite
BJP lengak lakpadagi lana siznare thawong asina India amadi Manipur maning halalakibani haiki. Amaromda khongjang asima ngarang kaksingi District Congress Committee na susinduna party asigi kaksin kaithel da leba office namangda candlelight protest athabaga loinana rally chatuna board huranba chokri thada u board huranba cherak piyu amasong democracy kallo haba kholaw ke laukre ngarangi khongjang da MPCC ge working president so oiriba hanagi MLA Fazur Rahimna Haiki, Kumjali Singani Kunmari the Pangtokiba Parliament Mikanda, Maharashtra, BJP Lengak, Amasung ECI Lautunaraga, Aran Maongda, Botter Kia Hapsin do not Teraki, but Tawong Adu, Rahon Gandhi, Tataruchum Tigat Laga Putora Cray, Aran Batong Asita Teram Drabadi, BJP Lengak Lusing Ba Oitok Lamloy, Botter Amanatongan Tongan ba polling station Kuntrarongi Botter Oiba Suyaram Lay, Masida Natanamio Katongan Tongan Mamam Sing the Botter Oiram Le Haiki, Asum the Miam the Minam do not bot listing the Kuzing Oidna, Lana Hapsilaga. Aran ba pambayda mikhalda mai palakkhibagi mayokta khongjang changchin bani haiki Governor in Council gi mifam pangthokre ngarang Governor AK Balana mayai tangbal laguna Rajbhavan gi conference on the mahaki Governor in Council gi mifam pangthokre mifam asda Chief Secretary PK Goyal Governor gi Secretary amasung tongan baloisang sing gi Secretary singna sarugya mifam asida tongan baloisang singdagi pukhannarak pa agenda sing khanakibaga loinana lengaklon gi thabakta khusamnana amasung puksen sengna chathana ba maru oina khanaki Mioiba di freedom haibasiga sagona na polakpani MP Bimol Mioiba haibasidi freedom haibasiga sagona na polakpani maramasina Mioina poklabadi pamjaba khanjaba leitaba yade haina Congress MP Dr. Angomsa Bimol akoijamna phongdokre waphamasi Manipur Literary Society Imphal na sinduna ngarang press club ta laisham mutumna iba mingo khanglakpada banumukhi haina mingthonba wareng lairik ama fombagi thoramda athoiba mithunglen oiraduna phongdokhibane mahakna hai apaba yauduna aiba leiba haunade apaba leibadagi aiba tholakpani khunai sida ahongba puraknabagidamak aiba singna iribani apaba singsu masa masagi maning tamba leijai honglakli ballon gi oibada natraga mingondagi purubada ikainingai leite maitei gi oina tongan ba ama leijarakliba asina aikoi maitei singi leiba ngamlibani haiki English haiba lon asi romna loksilaga sem saduna puthokpa lonni India dagi fawba lawrakpana ngasidi Indian English haina fawba puthorakle lon haibasi adoption tauba changi migi lon matau tamduna nganglaga chawkhatpa malhanba mathau tade aikhoigi farza khraba lon ngangbada chawkhat taba oina ubasu langani lon haibasi di senga thamgadabani aikhoida leitaba lon atopadagi sizinaba kaide hawjiksu lon gi oiba lambida changsinnarakpagi mami tari haiki thoram asida society asige president L Lokeshona thoram mapu oiraga dharma gi aiba moirang them inauna akhanana mitung oikibaga loinana Dr. M Priyobadana lairik ki maramda wangangki